Manipurda housing layuwa si thabak haidoknaba recruitment process ke form thajin khraga exam amada tawdana pangthokna thamba written vibana chingba tawkhraga housing fawba haidokna chahi kaya namsimna thamba layri BJP lenga ki wasa kaya amaga luna Anouba lawrani haidana miyam da thaja hajiba takha kaya mas layri 2019 ki recruitment process layba thabak haidokchiba kaya mas layri che asida Hannagi fawba haidokchungaida Anouba lawrani haiba asina Jahi kaya amuling singadali gino wahan kaya amalay 10 amadi 11 IRD MR Jananda Kokhiba lising ani taraga nipanda Bharat ki PM Modi masamag na laklaga post asin logan hadina laukthok lambani PM Modi na Manipur laklaga result asi haidoko hairagba matamda haidokadoribra tha ahumgi manungda haidokani haikiba hujit lising ani kungadaro yawre jahi tarek sure candidate lising na result haidokyo haina protest Toukhre